English mi ing tabiri pusing buhan ba makte no maiting kondisyon niya taram oksari ngasigi maripaw miyam da pizari. Thama chupna pishin kiba memorandum ki paukum hayeng biragani haina governor na thajaba birakle. Sanabana namdamasda ing tapan nungsi chanaba madi malim ta santi pura pangamgani haina MU ki Vice Chancellor Professor M. Kendra na fongdokre. Kangpopi Churachandpur lambi thingnuba Naga Singh KNP ki cadre Singh na akan warning tarumle. Lunina National Youth Day thoram pangthokre. Mapungaba pau miyam ta pizari. Thama chupna pishin kiba memorandum ki paukum hayeng numita piraklagani haina governor na thajaba pirakle ngasigi miyamna hawraktuna governor tamna changsilamdaba tarabadi ngasi phangliba paukum asi phanglamdabasu yai IDP amadi miyamgi demand asi lengakna namchinduna matam kuina thamnambasu yai ngasigi khongset asi mai pai haina lawi haina kokomi convener tourism athobana fongdorokle IDP mahairo yauna miyoija kayana hongnarubanaidna miyamgi oiba achoba khongjet ama chatuna governor chief secretary home commissioner ga unakre IDP singi hojik leiba issue singi matangda governor gi maikeidagi administration intervention ama piu matam chana lokapam thokpa thabak lokhattaba tarabadi makhata na IDP singna lambi tholak loi haninga leite haina kokomi na thamki bawapam gi matung ena lenga ki maikeidagi karigumba response amata piraktabadagi hongnarubanaidna ngasi masing yamnaba miyamna tholakna governor tamna changsinna thama chupna numit khudingi wahang kaya ama yawba cherol thakiba dugi wakhum loba chatke ngasi nungtil pung ama tarakpa duwaidagi hauraga segarot takhelambam lekaida miyam punki miyamgi oiba khongchat adu lei haiba tabadagi masing yamnaba security force na lambigi nak yetangak senbagi thabak chathaba haurakhi Kaisampan Junction dasu masing yamnaba RAF CRPF singna section thorang lokhatki tungda IDP singna aikoi yumda halhallu National Highway animak hangdo Manipur aikoi gini governor na athuba matamda thabak lokhatlu haiba kholau kya laudna lok bhavan tamna lakpagi lambida masing yamnaba security force na Kaisampan Junction da thatke tungda kokomi gi convener tourism athobana luchingduna mioi taramathoi saba mihutna nungthil pung 3:30 tarakpada governor chief secretary home commissioner yauna punna unakhe khongchat asiga mailena amadi thama chupna miyamna cherol pisinduna thamki wafam adugi pakhum PU haina governor chief secretary home commissioner unaruraba tungda lok bhavan mamangda paumi singa unaba duda kokomi gi convener tourism athoban hai Manipur da buffer zone leite amadi thama chupna memorandum pisinduna miyamna hangliba wahangi pakhumadu hayingi numitta ai bacherol thoraktuna chapchana pakhum piragani haibagi thajab pirakle haike ngi pakhum lowna nabai damukta khoi ngasi sem saba loijare hoji khoi manipur gi adung laba lok bhavan na miyamgi loisangni miyamgi sanglen ni hairiba adung lo miyamgi sanglen aduna miyamna piba memorandum gi pakhum pibang pirakhidabase masigi pakhum thodaba yaroi akhoi miyamgi lengak leiba leibangni democracy chatpa leibangni adu akhoi punamak masigi pakhum se thobu chatkadabani haiba akhoi gi right ni haiba right ado manipur miyam malim miyam da khangan nabai damakta akhoi gi right adu claim tobu chatpani aduna Ngarang nungtil pung marirom taba matamda Kakching Commando Unit amasung nifutaruk shuba Assam Rifles ki Combined Force ki team amana haukiba January 9 da Bishnupur district ki Moirang thana lekai da leiba MS Ilidas Fuel Station da bomb langsin bagi thokta chenaba KYKL ki kadar ama Kakching district ki manung chenba Komnaung makha lekai area da ki fari hari police ki pauna hariba faraba myodu ki mamingna Hizam Manichandra chahi kuntra manga apokpa leikidraba panchamni kawi Kakching district ki Waikhong Chingdong lekai dagini KYKL ki active kadaramani farba myoyasi ki mathakta wahang pang chathabada mahakhana KCP taibangan ba group ki member ama oina farure madugi matung bel da thoklaga wangu maning sabal dagi inaubi kauba magi khuthang da mamang chahi lisingani kulmanga ki November thada KYKL da join tawki lonena mahak masamak January 9 da Bishnupur district ki Moirang thana lekai da leiba MS Ilidas Fuel Station da wangu dagi inaubi ga lonena hand grenade langsin bagi thotokta hak thengnena cheni haina fongdok sei hairi thodosi ki matang da Waikhong police station da case ama register tawkiba ga lonena makhata ba investigation chathaba hokre hairi
Kakching District Police na Central Force Singa Loinena District Asiki Kairak Yanglam Wabagai Sekmaijin Amadi Papak Chaugi area Dangasidagi Hauduna Pung Nifu Nipan Chathagadaba Asoba Operation Ama Haukre Kakching District Police 46 AR 33 AR Amadi Indian Army Ge Special Para Commando ge choba team asina area domination toba yauna chathakiba operation aduda ngasigi oina hianglam kairak amadi wabagai gi akobida leiba patchingda drone faw sisinake idonina chingna mafam kaya so changduna thiba humbagi thabak sing chathari operation ase ngasi numidang yauna hayeng faw letna chathakigani haujik chathariba operation asida haujik faw bagi oina mi faba amadi nongmaina chingba polam amata fangbagi paw leitri Library and Information Center Kakching na class 10 gi thakta pangthokpa tongan ba subject singda tongan ba miyoi sing sponsor tawba changdamnaba gi manasing ngasi lanthokre ngasi National Youth Day thoronga iroinena pangthokhiba manalanthokpa gi thoromadu da sponsor sing miyoi sing Naurem Santi KSS Yam Keso Naurem Nopur KSS Ranjana Tharamapu Singh oina saruk yakhe ngasi lanthokiba state thaki changdamnaba gi manasing aduda Tal Memorial Trust Kakching gi mingda M Banuna sponsor toba English subject ki odina pangthokhiba kunchuba mayang lamam achoba Memorial Competitive Examination 2025 amadi Science subject ki oina pangthokpa nipan suba mayang lamam Bimol Memorial Cooperative Examination 2025 SK Foundation Kakching gi mingda KSS Syam Kesor amasung KSS Kumudini ni sponsor toba mathematics subject ki oina pangthokpa ta Teres Shuba Chandragula Memorial Mathematics Competition 2025 amasung Naurem Uttam Kumar amasung M Jiborani Kakching anina sponsor toba social science subject ki oina pangthokpa Marisuba Naurem Sampha amasung Achobi Memorial Competitive Examination 2025 ki makuk mathang takraba singda Sel amasung sakangse sing pin na puning thawaki pangthokiba changdamna badugi subject mari maki oina makok mathang takraba maroi mangada and Nopur proprietor Naurem Bubon and Leiden Brickfield Kakching Apex Career Institute Kakching M Brazabinodo Excellent Academy Kakching M Kunjakeso Mukshan Kakching Moryang Timlekai amasung KSS Ranjan Kakching Makhalekai na sponsor toba senpam sing su pin na puning thawatki Sanabana lamdamasida ing tapa nungsi chanaba amadi malemda santi purak pangamgani haina Manipur University gi Vice Chancellor Professor N Lokendra na phongdokre ngasi Swami Vivekananda gi chamuhumpu mari shuba mapok kumon numit ka mailinena India gi mafam kayada palan tongnabagom state asigi oine su mafam kayada Thoram Singh pangthokna khibagi saruk amo oina Manipur University campus ke traffic point da Ministry of Education and Youth Affairs and Sports Government of India gi meeting makhada National Service Scheme NSS Shell Manipur University na sinuna Run for Swadesi haiba team da Manipur University campus traffic point gi Kakwa Bazar Fawba Chain Kiba Lamjenga Mailina Opamasi Chief Guest ki Warod Pirna Professor N Lokendra na phongdokibani Taramatuda Manipur University ki School of Human and Environment Sciences ke Dean Professor S Jibun Kumar Manipur University ke Registrar Professor M Premjit Mutagi President Dr. KSS Narayan Amadi Dean of Students Welfare Professor CH Ibohal Susaruk Yake Professor N Lokendra na makhatara duna hai Swami Vivekananda na Taramapan Shuba Century ki matamda naha oiriba singe thongna amadi wakalon sing khanghanaba honaki masida natana India ki culture khudingmak mayek sengna khangbaga lonena social politics leaders singna khangba Khanbangamdaba wakalon kaya su mahanga thabak oina tawki maramasna ngasi leba sigi luchingba amadi kunayasna mahaki wakalon bu ningsingduna jamu humpumai raksuba mapokumon palan tharamasi pangthoknari phongdoki ngasi asugumba akoi run for Swadesi hadis da yogiri haraga kul samasi sakut samaj ma oina bokna gida swadana muki khado arsu mateng pangani haba wahai si pandraga aina mayam pura ko mukkan thagate Manipur lenga ki Lilong Haurebi College amadi Manipur University ki Department of Teacher Education anina khusam naduna Integrated Teacher Education Program ITEP Implementation and NAACS Binary Accreditation Framework BAFK
matangda trail ama chupna chathagadaba capacity building national workshop ama ngase lilong usoi pokpida leiba lilong hauribi college ki multipurpose hall haudokre building the foundation for future ready quality institution haiba hiramda pangthokpa national workshop adu hogdopagi thoramda Bharat Lenga ki Action and Affairs and Education ke former Minister of State R.K. Ranjan Singh na chief case National Council for Teacher Education NCTE New Delhi Eastern Regional Committee ki chairperson Professor Divya Jyoti Mahantana Special Guest of Honor Manipur University ki School of Education ki Dean Professor Premlata Maisnamna Guest of Honor amadi Lilong Hauribi College ki Principal Professor MDA Satar Shahana President Oina Sarukyaki Chief Guest ki Warol Piriduna former MP R.K. Ranjan Hai Supnagi Chahi Marigi Manungda Higher Education ki Oza Singbu Ningthina Train Tauragadaba Integrated Teacher Education Program ITEPS na Manipur amadi North East India da lairiba Higher Education ki institution kaya amada ahenba afaba oza kaya ama puthokna mahiroi singbu semgatpada chauna kana piragani lonena college amabu quality assurance process ohenbada chauna mateng oigadoriba nak binary accreditation framework asi niyom chumna pangthoknaba honhausi haike Kangpopi district ki Ireng Naga village ki Kolgi gate wedding set yauna khulasi ki polam kya kuki khulai paibisingna amanga ta thokalamba ki mathakta khulasi ki memory stone da kukilen amadi stay away isinduna thanamle thongasibo yaningda bufonglukna khulasi bu fauna chatliba Kangpopi Chorchanpur lambi thingduna khongjang changsiluba Ireng Naga ki khunja singbo lenga kasu tawnariba KNFP gi khulai matik chana paiba kader kuntra romna state amadi central force singi mamangda Kian Kanghalabada security personnel singnasu yengduna lehori hairi hiramasi gamari leinana fangba pauda naga singi lamgi area da kuki singna umangko kokthoklaga popi thaba shugi kem hangba amadi anoba lambi semjilakpana chingba amata tawba yaroi haibagi wahauda hauki matam kharagi mamangdagi naga furuki lalauba sing amadi kuki singagi marakta tongan ba thodok kaya thokraba matungda ngarang numidang Ireng Naga gi Kolgi gate wedding set yauna polam kaya si amanga ta thokhalamki masigi mathakta khulasi gi memory stone da kuki len amadi stay away isinduna thanamki kuki singi thong asibu yaningda phungdokpa oina ngasi ayuk pung tarom taba matamdagi hauna Ireng Naga khulgi khunja singna khulasi farga chaliba Kangpopi Chorchanpur lambi thingduna khongjang changsinki khongjang aduna maram orega lambi este lakpa kuki furuki gari kaya pandna leinaki asumna khongjang changsilingai matam nungthil pung ama makhairom taba matamda masana masabo tiger koba KNFP gi leader ni haijaba mioi amana Ireng Naga khulgi chairman da phone tarokna lambi thingliba du khutokta handoktra furuki mioi singda khut thagani haina phawbaki helaki madugi matong nungthil pung anirom taba matamda khulai matik chana paiba kedar kuntra rom lakna khongjang changchiliba mioi singda khudaktagi toknaba akan warning taromki hariba KNFP gi kedar kuntra romna apaba makhal gi khulai pai lapa matamada CRPF amadi Kangpopi district police ki person kaya lairabasu makogi mathak action amada lokhatna yenglaga lehoki hari asumna security personnel singi mamangda phawa micham miyam singda suda lariba kada singna phongna thorakna khelambagi thawong adubo Ireng Naga gi khunja sing maikaidagi pendaba phongdorakle lunena sigumba ingla chikna leijaba khulasda kugi khulai paiba singna laklaga chatharamniba thawong asida chenaba khudingmak cherak piu lunena khulasigi miyambu ngaksenaba matik chaba security su pibinaba lenga ki mari lenaba singi puning jingsilakle Leibak Sinba Tungna Pangthoknariba National Youth Day 2026 Observance at School of Women's College Nambolgi NSS Unit 1 amri Unit 2 nasu Sinna College asiki auditorium dangasi pangthokre Tharamadudaya School of Women's College Nambolgi Principal Dr. R.K. Lokendra Department of Commerce ki Assistant Professor Irom Naren Department of Food Technology ki Assistant Professor Dr. Laistram Sumo Balana Thoiba Mitung Singh oina sarukyake Tharamadudha Koreasigi Department of Geography Assistant Professor Chongtham Rameswarna Swami Vivekananda ki punsi wari liduna amadi naha singna lebak asi chawkhatnaba honabada lawgadaba thaudang singi maramda wa ngangduna taminaki
Pafisage Midyeng Makhada Thailand All Sports Games Federation, International All Sports Games Federation, International Karate Organization, World Shokukushin, Nepal Amadi Bangladesh Goshuryu Karate Federation, International Jit Kunedo Federation ga kusam naduna chaliba chahi asigi March ki tang kunipan gi kuntra fawba pataya Sports Complex City Thailand da pangthokadaba games ta saruk yarugadaba National Amadi South Asian Games ta saruk yaruraba South Asian All Sports Games Federation gi Manipur dagi khangatlaba sanaroisingna mari leinaba chechang sing foreign passport Aadhaar Pan card chingba mari leinaba sing January tang kundagi March manga listing ani kuntaruk fawbagi manungda South Asian All Sports Games Federation gi Head of Branch Office Chingjamai Chinga Mathak Tennis Complex ta lakna bakhangalali Kanghali masiga loinana chatliba chahi asigi January thada India na yumbu oiduna pangthokadaba taruk suba International Games 2026 ta saruk yaruba Sanaroi Singsu saruk yaba yagani haina kanghali loinana manga suba South Asian International Games 2026 ta pangthokadaba games asigidamak Singjamai Chinga Mathak Manipur dagi Asian Federation gi General Secretary cum Technical Director Grandmaster Shifu NG Jit Khuman Chabo Head of Jury Oinabagidamak Khalakpada Nungaiba Phongdokli haina South Asian All Sports Games Federation gi Joint Secretary T Thomas na thadorokpa chair amana khanghalakle Mitay Irol Iyek Loina Silol Apunba Lob Milal Ngaipaki Chahi Ahum Lisingani Kun Mangadagi Kunipan Fauba Thaupunaba Khankiba Myoise Ngasi Lining Thaw Sanamahi Temple Board Haying Khongbanda Wasak Lobagi Tharam Ama Pangthokre Milalgi Nauna Thaupunaba Wasak Lawkiba Myoising Adudi Waikom Gojen Mide President Langol Jam Nongmai Lembi Vice President Oinam Kainahanbi Vice President Paunam Thakaba Mide General Secretary General K.A. Chandrakanta, Joint Secretary General Gai Singh Panmei, Secretary Hill Affairs C.H. Rahman, Secretary Minority M.D. Slaudin, Joint Secretary Minority Amadi Atopa Singh Suwa Saklauki Thoramaduka Mailena, Milagi President Waikom Gojen Mitin Hai, Milan Namahausa Dagi, Paring Naina, Chataduna Lakpa, Mayek Amadi Lo, Chakwat Hanabagitamak Tonganbe Institute Ama Thamnaba Manipur lengak ta takshilagani Milana lamdam siki amata ngairaba lol mayek asibo malemgi miyamda pak sanna khanganabagi pandamda lamdam sida sijinariba engine panba gari singda Manipur lengakna yadna gazette notification thokna hojik master gi thak fawba tamnakraba amadi PhD tawnakraba mayek asna lakliba January lisingani kuntaruk fawba mitay mayekna makokta amadi chatkadawriba mpham Tungadori Mapam Pawba Mayekna Fajana Tabigadabani, Lamdamsta Putukliba Aiba, Aibisingna, Waring, Sayring, Isay Mayek, Sumang Kumhay, Pampa Kumhay, Mami Kumhay Amadi Mahay Tampam Singda, Tamnariba, Mitay Lolgi Larik Singda Lak Liba, Isingani Kuntaruk Fawba, Lonan Yohandana, Imalona Mayek Saukatna Naba, Milana Honaribasta, Aiba Singnasu, Saugat Piu Fongdoki. Bharat Ningtam Lan Haina Khangariba Sipoi Mutnigi Arib Lanpam Amu Oikiba Wangkem Lekai Pinakandi Part 2 Kasada Chama Humpunipan Suba Anniversary Celebration of Sipoi Mutni 1857-58 Gitaram Ama Ngasi January 32 Lisingani Kuntarukta Pangthokre Sipoi Mutni Memorial Protection Committee Wangkem Lekai Pinakandi Part 2 Kasarna Senna Pangthokiba Tharamadada Yumna Mani President Sipoi Mutni Memorial Protection Committee Koksik Rai Honorable Minister, Food Public Distribution and Consumer Affairs, Mines and Minerals and Barak Valley Development, Government of Assam, R.K. Dusri Gopal Singh, a descendant of Sana Chahi Ahum, Arambam Gorkishore Singha, retired Lieutenant Colonel, Oinam Birmani, President Lakipur Anchalik Panchayat, Konjengbam Aruna Devi, President All Assam Manipuri Women Meirapaibi Coordination Committee na matang sina Mipam Mapu Atoy Mitung amasung ikay kom na Mitung Sing Oina Dais da Funky. Quality leitaba amadi watermark yaudaba chede like number yaroi mahairoi singda like matam chana fanghalu haidna desam gi thongmi singna bossing office ta thomjin kre
Desam ki President M. Somojina Luchingba Thomi Singna Numit Yung Matungda Bosem ki office ta Mahiroi Singda like matam chana fangalu quality yaw the bache the like number yaroi quality yaw the bache supply to farm blacklist to Seg scam the chain by education SK commissioner Bosem ki chairman amadi secretary ki mathakta inquiry tautna jayak pigedabani haiba kholau kuya laudna Bosem ki chairman amadi secretary ki ka mamang phawba changsilakhe Mahiroi Singna Khongjang Jangsinbagi PAODAM tabaga Imphal Police Station ki osina Luchingba police team laklaba matung Khongjang Loi Singa wari shanaki tungda Desam ki Luchingba ahum khangatna Bosem ki chairman su oriba education S ki director amadi Bosem ki secretary ga unadna wari shanaki Khongjang aduga mailena Desam ki President M. Somojina hai Bosem na Handak ki larik amadi answer paper ki che lobagi matang chathari bas kam asibo governor luchingniba PR lenga asina tasin usnadna leibasi hakchina lawi lonena scam asida chenaba singi matakta lenga asna high level inquiry committee ama senduna inquiry tawhanduna jarak pigdabni tha asigi tarama dagi school singi class hogodoriba si nangnana ba Bosem na quality leiba che the number like fangandrabadi hena kanba khongjang kya sangsilakani phongdoki अखोई दी मसी की चप चाप अमा खंग दी भावा कोई हलॉय गवर्नमेंट सु यम कुन खने बेगन मसे तराइन लोगम थोके अथुब मतंदा सुगुंबा तौरी मैम से मसी की चप चाप अमा कोई याद है बदो खंगन बगलोना महिरोई सिंह की थेंगदब सुगुंबा लाइक फंगदब सु से मसी सु कोई थेंगदनबा गवर्नमेंट पाकेट बम थोई है ना थमजनी अदुना कोई Hairo Kendra voter khudingmak party makhaktada loina changnakpagi matang ama laklagani haina Hairo Kendra gi MLA Dr. Thoksom Sai Radius yamna ngase phongdokre opamasi ngase BJP Hairo Mandal na senduna MLA gi sangai da pangthokiba Kendra sigi Indian National Congress amadi atopa party dagi changnakpa kaya butran opagi warol pirna phongdokibane Bharatiya Janata Party gi ideology amadi MLA bu support tautna ngasangnakiba imung tara mari gi Miyo Yankani Thuni, Makoibu BJP, Hairok Mandal Amadi, Emilena Haraute Yamna Okna BJP Gileyan Suyanke. Masiki Taramaduga Mailena, Emilena Makha Taraduna, Fongdokibada, Apapa Oinimba, Nungaiba Santi Reba, Punchi Marel Amada, Lening Bahibasi, Ekopuna Maki Wakalda, Fawe Dubukaram Matamda, Fangadagi Haragadi, Ekopuna, Amato Onazat Minarabakanda, Fangani Haike, Nasiki Taramaduda, BJP Hairok Mandal President, Toksom Torjit Amadi Atei Mandalgi Maroibu Kyasu Saruyake. BJP na pamnibasi Baratalaiba Miyamasi Wahanba Chara Helanbani Waraba Chara Helagadi Bota Shell Piraga Laiba Yagani Kanbagini Haina MPCC ki former President ex-minister Nangmairakpam Lokena Haikre Opomasi Bishnupur District Congress Committee na Senuna Restore MGNREGA Restore Dignity Restore Right Haiba Wakalonda Namrod Block Congress Committee ki office ta pangthopu one day fast on MGNREGA Bachau Sangram gi thoram da haikibani mahangna makha takibada Congress na Bharat ki miyam asibo yaifana ba saukhatna ba pakhat lamba scheme sing BJP na Hindi amadi Sanskrit maming onthoklaga anoba ama oina hodok padona khalhanna ba honare aduga mapung fana miyam da kanaba pibasu ngamde Bharatki senthok walaba thabak fangdaba miyambo chahi amada numit chamne thabak pinaba semkhiba scheme asisu maming onthoktuna amadi semdoktuna loisina ba honare oidaba kaya tawduna leiriba BJP lengakna panbadagi Manipur so haujik siyongna wariba phibamasi ohalakli bani haiki tharamududa moirang SC ex MLA P Sarachandra Kumbi SC PCC member KH Romesh MOCB General Secretary H Megachandra Mangangcha MOCB Sebadal Chief General Secretary TS Ithoi Bidevi BDCC BPL Jitin Amadi Congress ki makok thongba luchingba kaya su saruk yaduna MGNREGA semdoknaba honariba kaya gi matangda yaninde phongdokpa wafam kaya su phongdoknaki Haukiba chahi ki December 12 dagi Thobal district ke Waithau patta leiriba Waithau water supply scheme bo Waithau gi kun mangada ising fanghande haiba hauda Waithau Executive Youth Association WEYA amadi Waithau apan bamaya paibina water supply scheme asibo thonglonsin bagi khongjang jangsinduna lakpa do ngasi department ki mioising amadi khongjang loisingi marakta yasinaba purakpadagi water supply scheme thonglonsin bagi khongjang kudakta handokre
ngasi numit yung matamda khongjang loi singna water supply scheme asigi authority gi mioi singda thonglon sinlamlaba so sing khusinaduna WEYA gi advisor chiam kisanna phongdorakpada PHED department gi chief engineer Kiran Kumar Raisram ga wari shanaraba matung hayengdagi pipeline tingduna yumda ising tadri phauba alternative option ama oina waithaugi kun manga the department ki maikidagi water tanker tharkna ising phangangani amadi athuba matamgi manungda pipeline tingbai thabaksu hauragani haibadagi water supply scheme thong lonshinbagi khongjang asi handokpani Waithau Khungi miyamna khongjang changsilingai manungda water supply scheme asigi makhada leriba consumer singna thengnakiba awaba kaya dugidamak warobidana amadi ngasi Waithau gi khunja singbo ising phangangani haina thajaba pibirakliba PHED department ge official pumnamak apem phungdokjari haba pham phongdorakle Sahi humpumanthoi shuraba Bungte Chiru Youth Club ki numit mangani chupna sathagadaba tare Shubha Sports Literary and Cultural Meet 2026 Dare to Dream, Dare to Do haiba theme the club asigi ground ngasi hawdokre tharamaduda IIT Roorkee Uttarakhand Delhi gi Professor Dr. GD Ransinchung RN Bungte Chiru Village ki Chief Thanglen Hang Thanga Physical Education Trainer Thangrai Im Chatak Nathu Mithungnen Singh oina saruk yakhe tharamada khogi naha singna maibra chingduna senglaba maya lauraba matungda Dr. Ranchinchung RN na tharama hogdokpagi maya chukatna hogdokhi tharangi saruk ama oina miba marakta miba amana hekta tawba waba thabak kya pangthokpagi damak Dr. Ranchinchung RN amadi mahaki loinabi Sweta da khulgi miyamna nat ki lengyan yanduna phi piduna amadi khudol poching pinna taram oki tharongi saruk ama oina khulgi women team youth team na nat ki obajago isi kaya utna amadi thawbal amadi football changdam nakhi Wabagai Mayanbam Youth Development Association WMYDA Wabagai Mayanbam na sendna ahanba WMYDA Trophy State Level Open 5 Men's Soccer Football Tournament 2026 ngasidagi Kakching District ki manung tana leiba club asiki playground da hodokre tournament ase hodokpagi thoromda Wabagai Kairak constituency ki hanagi jilla parishad member Mayangbam Jayanta Kumar Nathu Mithunglen WMYDA ki president Laisram Achobu Maitena thoromapu Citizens Association for Rural Development Card Wabagagi President in Charge Mayangbam Ranjit Wang Card Wabagagi General Secretary Yengkokpam Sushilo Village Water and Sanitation Committee Wabagagi General Secretary Kaisam Jiten WMYDA Wabagagi Ground Founder Huidrom Sana WMYDA former President Singh Koizam Kelendro Madi Thungam Inausa Singna Case of Honor Singh Oiki Team Kunithuna Saru Yadna Pangtok Liba Tournament Siki ngasi ahoba numita Pumlan FC Tok Pachinga ANYC Ngairang Bamga Panjal Amamam Chanaduna Thuinaba Ngamkidre Pumlan FC ki goal adu jersey number 10 Tommy Hobby Jamna Chankibane duga ANYC ki Panjal aduna jersey number 13 Entel Haibana Chankibani hairi Anishuba Lemapokpam confirmed 5-man A-side soccer open football tournament 2026 Lemapokpam Young Pioneers Club LY PIC Lemapokpam Mamang Lekay na sinna Lemapokpam Mamang Lekay ground ng arang numidang hawdokre. Taramadu MPCC former president Nambolia Sigi former MLA N Loken LYPIC ki president Lemapokpam Sarachan Ramadi Lema Variety Store Namboli proprietor Mutum Surchandra Nathu Mithungnen Singh oina saruk yakhe Ngarang ahoba numita sanakiba matching da ahanba match da Hento FC na LYPIC bo Panjal mga amada maithiba piki anishuba Mesta Lanchemba FC na KYYC bo Panjal ahum amada maithiba piki ahum shuba Mesta ahenba United na nga FC bo Panjal tar anida maithiba piki Arubda marupa omhonam yamna pizari Tama chumna pishin kiba memorandum gi paukom hayeng pirakani haina governor thajaba pirakle Sanabana lamdam asta ingta panung sichana bama di malam de santi purak pengamgani haina MU gi vice chancellor Professor N Lokendra Nafung Lokre
Kangpopi Churachandpur lambi thingluba naga sing kenep pigi kader sing nakan warning toromli. Lorena National Youth Day thoram pangthokre. Imeswadam pijaba ngasi matang solution jere meeting tabri bising bukurum jere.